Kwa chara phukpa matamda mayam khoigi nompok maikei masak khangnaba khoina sigei Nempali station jare ko hayeng thaba matamda sina nompok maikei de olaga thadoi natradi makok ngawe ai kwa se khoina tarang da ekta chara hawe na phukpa yade ba phuaga thaba se makok ngawe maikei chumna tha taba do maikei do khangnaba ni du siga ram tai si kanna chimuraga su tek thokhine in khalli chara di phajare thabada nungairani chara phajare Nempali station mani na khangani tu rang tai je khangna bani no bo mai kai masa khangna bagi chara phanam phule mayam phukpa lore ama ani ahum mari manga taruk tare nipan mapan tara tramathoi pambi tramathoi phukle se koi khunda puraga yam to noi da tharani adugi phukpane lore Nempali station na maikei nompok maikei masa khangna bagi chi nompok maikei ola thadoine khoina rang tai chali mafam nompok maikei ona ran tharaga di ko kwa je chabada makok ngawe ba ko aduna kwa gisu phukpagi magi khulon lei khulon soiradi kwa do mi makok ngaune ba do nompok maikei masa khangna phuaga di nompok maikei olaga tharaga di kwa se kisu thodokpa kaim taude khangdaba mayam da share tawjabani ko